Manipur kairabadi India su kaibiyai haiba wafum ase India government thamba ngamba amade sodaduna leiraba hiram khudingmak phagat-hanba ngamgadaba luchingba mathou tai haina NPP tera laige president yumnam Joy Kumar na phongdokre ngasi langthabal kunja mayai lekai de leiba kendra asigi intending candidate Karam Nabakiswar atopaming basantage sangaida NPP tera lai hairiba party asida Yaurakraba Kendra Asigi Miambu Taramna Opagi Thoramda Yumnam Joy Kumar na Haikibada Manipurgi economic fibam Yamna Sole Aikogi luchingba singna Manipurgi value asi Khangna central government da Wadi Sarabadi Manipur asi Khara Safagani Manipur Kairabadi India Sukaiba Yai Haiba Wafum asi India government ta Thamba Ngamba luchingba mathou tai amade Manipurgi fibam hiram khudingmakta phagatnaba Wadi Sabangamba luchingba mathou tai masida natana NPP asi North East kini haina linkhatkiba party ama oirabasu Manipurgi issue gi matangda ikhang khanghodabadagi NPP tera lai asi sembani Manipur Kange Harabadi Mete Mapangan Kanba Mathou Tai Hokiba English ngani kunhumdagi me ahumdagi Manipurgi fibam ase yamna lure fibam asida aikoi kadomda chatkadagi haibasi khantaba matam oire fibam asida aikoina wakhal tahodrabadi Mete mutkiba Manipur kaikiba yai Manipur kananaba khanage haibasi wahang oina haina phongdokhe Thoram aduda NPP tera laigi president yumnam Joy Kumar Singh NPP tera laigi General Secretary Organization Haubam Robindra Singh NPP tera laigi General Secretary IPR Loitombam Jayananda Singh General Secretary Frontier Organization NPP tera lai Nungtombam Bidyarani Devi 20 Langtabal Kendragi intending candidate Karam Nabakiswar Amadi Masak Naiba senior citizen Kayana president members se oina saruk yakibaka loinana Langtabal Kendragi tungan ba polling de gilak pami oikasu saruk yaduna pangthokiba thoram adugi manung chana All Langtabal Handloom and Handicraft Development Association Langtabal Kunja Awangle Kaina Ministry of Textile Government of India gi makhada Langtabal Kendragi manung dalaiba handloom and handicraft Artisan card holder singi interesta free lucky draw amaso pangtoktuna handloom amasung handicraft ki potlam sing fanghan ki amade party asidagi kendra asigi mirep oigaduriba Karam Nabakiswarna lamdam asigi oina hauzik oina Rasniti gi fibam amade tungda oirakpa yaba kayabu munna khalaba tungda iramdam asibu kanbangamnaba aikoi punna hotnaminaba changi amade thabak toba matamda tung koina chatkadaba praja singi yai fagadaba thabak tawgadabani loinana kendra amadi luchingba ama oina kendra gi chawkhat thorang amadi leirak leisugi thabak sing matam chana paikhatpa changi haiba wafam sing phongdokhi NPP की पार्टी मतदान का कमाई तो नौ अनु पार्टी में आइना संगल का तोगल का अदुन सिंह मैं आममा सुपंगे अदु आइने खंडदा मधु हूँ लिखित उद्बोधा में फिल्म कानून रोय है नहीं तुम्हारे कंसे मथांग लापता में इलेक्शन चिता सुबह बलंबी चिता माथे बचत खड़ेगी अनगर काम मतलब देगी अखोई जो पेपर से अखोई चिंती करूँ लाके दिखे तो पंजाब में हम समझेंगे और ना अगर मसी में चिंती करना राम ये सिनाउसन निकाली लंबी लोग का बुझना ऐसे तो हम समझेंगे लंबी करना मसी की हमसे तो हम काम करने का लेना इमारतें सुसु राष्ट्रवाला अथें वो तो नाइबीदना ऐसी फंक्शन से हम काम करने के लिए का आई नाम नाम तो हम समझेंगे